Agisbani Imphal Nolini Devi na pau pajari ahan bada muru iba pau Duran Cup ki Manipur ki ahan ba match ngasi Imphal ki Kumalampak ta leiba main stadium da kendra ki ngaksil mantri Rajnath Singh na hodok lagani Kendra ki Shiksha amasung mapan thoram Rajya Mantri Dr. Rajkumar Ranjan na numit mari ni supna Rajya asida paikhatliba chakhut thorang ki thabak sing yengsin gani amasung Manipur ki tungan ba jila singda August thagi oina ngasi miyam ki numit pangthokadawri Duran Cup ki Manipur ki ahan pa match ngasi Imphal ki Kumalampak ta leiba main stadium da kendra ki ngaksil mantri Rajnath Singh na hodok lagani Asia Mahadesh ki khwaidagi lirba football tournament asi Nongchup Bengal Manipur amadi Assam na puna yumbu oiduna nahandagi Kolkata da hokibani Duran Cup football tournament ki Manipur da sanagadawriba match yengnabagi damak ngaksil mantri Rajnath Singh amasung Bharat Lanmi ki makok general Manoj Pandey ngasi Imphal da thunglaragani Makoyanina Kumalampak main stadium da sanagadaba Neroka amasung Traugi match yengani match numidang waram pung 6 tagi hogani Tournament asida punna team kunna saruk yari team sing asigi manungda Indian Super League da yauba team 18 I League da yauba manga amasung Armed Forces ki team mari yauri team sing asi group mari thokna khaidokli tournament asi September 19 da loisingani Ngaksil Mantri Rajnath Singh na hayang ayuk Mantri Pukrita leiba IGAR Saukta Lanmi amasung Assam Rifles ki personnel singa wari sanagani Ngaksil Mantri Rajnath Singh Imphal da lagduna Duran Cup hogdokadawriba asigi yenglaga lambi ki sathok sasinda nungtil pung amadagi ahongba khara leiragani SP Traffic Control Police Wing na thokpa cherol amana hai pandondagi Assam Rifles transit camp phawbada car pass yauba gari natana miyam chatpa yaroi Kumalampak Sports Complex da football yengba lakpa gari purakpa miyoi singna gate number 2 indoor stadium mayadagi sangba yagani Khongna lakpa miyoi singna Dinku Road ki gate number 3 amasung gate number 4 dagi sanggadabani miyam ki dama gari parking gate number 2 indoor stadium mayagi basketball ground amasung indoor stadium ki mayoknabada oigani haidi Jama Kuntamatui Suba Duran Cup Imphal ki Kumalampak main stadium da kendra ki ngaksil mantri Rajnath Singh na hogdokadawriba si yengnabagi damak Rajya asida leiba sarkar ki office sing mahiloisang sing asigi oina suti tangkai lautokre Hidam asigi matangda Deputy Secretary GAD na cherolama thokre Kendra ki Shiksha amasung mapan thoram Rajya Mantri Dr. Rajkumar Ranjan na ngasidagi hauraga numit mari ni chupna Rajya sigi tungan pa mafam singda paikhatliba chakhwat thorang ki thabak sing yengsingani Dr. Ranjan na ngasi New Delhi dagi Imphal da thungluba matungda Kendra ki ngaksil mantri Rajnath Singh yauba mifam amada saruk yakani Maduki tungda Dr. Ranjan na sangai thelta leiba railway tunnel hangdopagi thoramda athoiba mitung oina saruk yakani Dr. Ranjan na hayang Kongpal Chanam Lekai amasung Singmairong da pangthokadaba tungan pa thoram singda saruk yakani Matangki numit tha asigi kunda mantri na More da satuna ICP More ki phibam yengsingani Dr. Ranjan na ngamkhai ki lambi thongsu yengsingani tha asigi kunma thoidana mantri na Lokta Khongban ta tariba miyoi singda kangkhal yen thokani tabiriba pawasi Akasbani Imphal dakini Manipur ki tungan bajila singda August thagi oina ngasi miyam ki numit pangthokadawri miyam ki numit asi miyam ki khudong sataba leiba sing kokhanaba amasung tangai phadaba service sing phanganaba pangthokpani Imphal West jila ki oina miyam ki numit jila asigi Lamphel Patha leiba Deputy Commissioner ki office complex ki Kombirai hall da ayupung 8 makhai dagi pangthokani amasung nungtil pung 2 phawba chathagani Tharumasida miyam na matam chana lagtuna saruk yaranaba amasung mari leinaba district level officer singchu tangai phadana laknaba jila asigi Deputy Commissioner ki sterol amana haidi Imphal East jila ki oina miyam ki numit ayupung 8 makhai dagi nungtil pung 1 phawba Porompata leiba DC complex da leiba panchayat bhavan hall da pangthokani
बिष्णुपुर जिला की ओइनसु अयुक पुंग 10 तगी नुंगथिल पुंग 2 फाउबा मिनी सेक्रेटरिएट कॉम्प्लेक्स की पीआरसी हॉल दा मियाम की नुमित पांगथोकनी मसिदा बिष्णुपुर जिला की डिस्ट्रिक्ट लेवल ऑफिसर पुमनमकना मियाम की वाकट अमसुंग अतै थबकसिंग खुदकता लोइसिनब होनगनी District level officers sing CMSD, PMGSY, old age pension amasung disability certificate na singba tangai fatana pitok hongnaba Deputy Commissioner ki Serol aman haide. District Administration Thawal na su miyam ki numit mapungpa na pangthoknaba sem sabal loide. Tharamasi Deputy Commissioner Office Complex ki Counting Hall da ayupung mapan makai dagi pangthokani. Tharamasi soyangam yawdana pangthoknaba ki damak akhanaba miyam ki numit sel hangdoktuna thamle. Jiribam Jila Chasu District Administration na Sinduna numit asi pangthokani. Ngasi pongpa pause singgi maruiba pausingi dama hauze Ngangom Kiran leide. Kiran. Thagachari Nolini Kendra ki Ngaksil Mantri Rajnath Singh na ngasi Imphal da Duran Cup ki Manipur gi oina ahubo match hawdokani haba pau. Nesona Pak Shan na Kongjang Changchin ki bamasung. Chief Minister ki wapambo at sumna yaning do fongdoki bagi pau sing na ngasi pongbo pause sing da maruiba pau ina fongna bo ure. Sana Laibakta Duran Cup Defense Minister Rajnath Lanmig Makok ngasi Imphal thungdaragani haba pauna ahan be headline tawri. Nesona awang nongpok sin bathungna Kongjang Changchin kra haba pau amana pausia sigi ahan balamai da phone. Isel Express ta Duran Cup yengba yanana bagidamak laingak loisang sing suti tangkai lauthokre Defense Minister na Manipur da sanagada ba ahan ba match hawdok lagani haba pauna ahan be headline tawri. Mapu sing na lambi da thadorakpana sagol kaya siri kaya na soinai hali chathok tasin da saunu khudong chada ba tholle haba pau amana pausi asigani shub headline tawri. Naharol ki thaudang da ngasi Defense Minister Rajnath na Duran Cup hawdok lagani mahilosang sing amasung office sing half holiday lauthokre haba pau na ahan ba headline tawri. Nesogi khongjang da emsu na sagot kre NRC update tawna badabi tawkre haba pau amana pausi asigi ahan lamai da phongle. Shanghai Express Manipuri da Imphal Mandle bus service COVID emergency dagi lab kre haba pauna ahan headline tawri. Ngasi dagi Imphal da Duran Cup ngasi Rajnath na hudokani ngasi miyam na yengba yana ba hap holiday lautok kre haba pauna pausi asigi anishib headline tawri. Pongna phamda apaspa lautok na ba yauna demand tara nithoi galoina na emsu na Kongjang Changchin ba hau kre haba pauna ahan headline tawri. Duran Cup ki ngasi suti tangkai thagani nungthil pung amadagi lambi chathok chasinda ahong bulai gani haba pauna pausi asigani shub headline tawri. Huyelan fawda Defense Minister na Rajnath na ngasi Imphal da Duran Cup ki cham kunthramatoi shub edition hawdok lagani lainga ki office amadi mahisang sing suti tangkai thargani Kumalampak Main Stadium gi akoibada traffic ki ahong basing thorang tawre haba pauna headline tawri. Mitai furup minority tarakle Aki tujungningai oiba phibam da leire haiba MLA Kunjakeswar gi wapam amana pausi asigi ahan balamai da phone. Irai bakta nesogi demand mahirosina wakat mifam phangkre North East State sing degi apaspa pumlong lautho o haiba pauna headline tawri. Shanghai Express Englishta tribal singi ihobu criminalized tawna bo hanai haina achumna kan yaning do phongno kibagi pauna ahan headline tawri. Imphal Free Press ta Duran Cup ki yanglaga Raja sida half holiday lauthokre tournament sida neroka amasung trau FC Imphal thengnaragani haba pauna ahan headline tawri. Highway amasung lambi sing thingba dandi phangningai oi haba Nagaland gi Home Department phongdoki waphamna pausi asigi ahan balamai da phong. People's Chronicle da CAA chana hanana bagi matang da nesogi khongjang amuk hana makha chata bhaukre emsu na yellow sing kanana ba NRC update tawna ba CAA lisingani taramapal repeal tawna ba Kongjang Changchin kibagi pauna ahan headline tawri. Manipur Melda neroka amasung trau Duran Cup ta thengnaragani ahubagi match Rajnath na hawdokani haina ahan headline tawri. Hills Hornbill Express ta achumna Chief Minister bo tribal gi issue sing lan uhna bo hanai haina maral sibo aphamna headline tawri. Masona tharda North East Students Organization na CAA gi mayokta Kongjang Changchin ba hokibagi paw masung ADC bill gi matang na CM na phongdoki waphambo achumna yaning da phongdoki bagi pauna headline tawri. Nation to hill to da sama kunthramathu suba Duran Cup ki Manipur gi oina hawdokpagi thorum Kumalampak Main Stadium na pangthok lagani hawa pauna headline tawri. Manipur Express ta ADC bill gi matang na Chief Minister N Biren na phongdoki waphambo achumna yaning da phongdoki bagi pauna headline tawri. Nolini
Thagazari Kiran, Arubada, Moriba Amukana. Duran Cup ki Manipur ki ahan match ngasi Imphal ki Kumalampak da Labour Main Stadium da Kendra ki Ngaksil Mantri Rajnath Chingna Hodok Lakani. Kendra ki Shiksha amasung Mapan Thauram Raja Mantri Dr. Rajkumar Ranjana numit Madini Chupna Raja Asida Paikalibat Sakwa Taurang ki Tabak Sing Singani amasung Manipur ki tungan bazila singda August thagi oina ngasi miyam gi numit pangthokadawri Paulo Jare.